ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯈꯣꯡ ꯍꯥꯝꯗꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯩꯈꯣꯏ ꯃꯥ ꯍꯟꯗꯛ ꯌꯥꯝ ꯁꯥꯎꯕꯗꯣ ꯀꯌꯥ ꯊꯣꯏꯅꯁꯨ ꯆꯥꯗꯕ ꯑꯗꯨꯅ ꯈꯣꯡ ꯍꯥꯝꯗꯦꯗꯣ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦꯅ ꯍꯧꯒꯠꯂꯛꯑꯒ ꯍꯥꯝꯗꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯕ꯭ꯔꯁ ꯇꯧꯕꯒ ꯚꯤꯗꯤꯑꯣ ꯂꯧꯕ ꯑꯩ ꯑꯝꯇ ꯅꯪꯍꯧꯗ꯭ꯔꯦ ꯃꯣꯏ ꯍꯥꯏꯕ ꯑꯩ ꯉꯁꯥꯏ ꯍꯥꯎꯇꯦ ꯍꯥꯏꯗꯣꯏꯔꯥ ꯂꯐꯣꯏꯔꯣ ꯍꯣꯏ ꯑꯗꯨꯗ ꯉꯥꯏꯔꯗꯤ ꯉꯝꯃꯔꯣꯏꯌꯦ ꯅꯪ ꯆꯥꯎꯗꯅ ꯊꯝꯃꯣꯁꯤ ꯊꯝꯃꯣ ꯁꯤꯗꯤ ꯀꯩꯅꯣ ꯇꯜꯂꯦ ꯗꯤꯄꯥꯗꯤꯅ ꯍꯣꯡꯉꯣ ꯁꯥꯔꯛꯀꯅꯤ ꯍꯣꯏꯅꯦ ꯊꯝꯃꯣ 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 ꯊꯝꯃꯒꯦ ꯑꯩ ꯅꯪ ꯃꯆꯦ ꯁꯤꯜꯍꯧꯔꯥ ꯏꯃꯥ ꯀꯨꯏꯅꯦ ꯑꯩ ꯁꯤꯜꯂꯛꯎꯔꯥ ꯁꯦꯜꯂꯣ ꯁꯦꯜꯂꯣ ꯑꯩ ꯊꯝꯃꯣ ꯊꯝꯃꯣ ꯑꯗꯨꯗꯤ ꯑꯃꯁꯤꯗꯤ ꯂꯐꯣꯏꯔꯥ ꯆꯥꯊꯣꯛꯒꯦꯔꯥ ꯆꯥꯊꯣꯛꯑꯒ ꯄꯤꯔꯛꯎꯗꯅ ꯁꯤ ꯅꯠꯇ꯭ꯔꯣ ꯆꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯍꯣꯡꯉꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯎꯏꯅꯦ ꯑꯁ ꯗꯤꯄꯥꯁꯤꯅ ꯍꯥꯎꯏꯉꯣ ꯍꯣꯏꯅꯦ ꯃꯇꯨꯡꯒ ꯇꯥꯗ꯭ꯔꯥ ꯃꯇꯨꯡꯒ ꯇꯥꯗ꯭ꯔꯥ ꯔꯥꯎꯟ ꯀꯣꯏꯔꯛꯄ ꯀꯣꯏꯕ ꯑꯩ ꯄꯨꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯇꯟꯗꯣ ꯈꯔ ꯆꯥꯔꯗꯤ ꯐꯩꯌꯦꯅ ꯅꯍꯥꯟꯈꯣꯏꯗꯤ ꯈꯣꯡ ꯍꯥꯝꯕ ꯌꯩꯈꯠꯄꯅꯤꯅ ꯆꯥꯕ ꯊꯛꯄꯁꯦ ꯀꯌꯥ ꯆꯥꯗ꯭ꯔꯖꯥꯠꯅꯤ ꯅꯕꯨꯛꯁꯦ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯆꯠꯁꯜꯂꯛꯄ ꯑꯗꯨꯗ ꯅꯈꯣꯏ ꯑꯃ ꯁꯤꯗꯤ ꯆꯥꯗꯦꯔꯣ ꯆꯠꯁꯜꯂꯛꯄꯗ ꯌꯣꯠꯁꯟꯒꯅꯨ ꯍꯣꯏꯗ ꯑꯕꯣꯛ ꯆꯠꯁꯟꯒꯦ ꯑꯗꯨꯗꯤ ꯁꯤꯗꯤ ꯍꯥꯎꯇꯤꯌꯦ ꯂꯣꯏ ꯆꯠꯁꯟꯒꯅꯨ ꯂꯣꯏ ꯆꯠꯁꯟꯒꯅꯨ ꯂꯩꯃꯛ ꯆꯦꯟꯅꯣ ꯑꯗꯨꯝ ꯆꯠꯁꯟꯒꯅꯨ ꯌꯥꯔꯕ ꯁꯤ ꯄꯨꯂꯞ ꯆꯠꯁꯟꯒꯅꯨ ꯌꯥꯔꯦꯗ ꯂꯣꯏꯔꯦꯍꯦ ꯆꯥ ꯉꯝꯗ꯭ꯔꯦ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦ ꯇꯦꯛꯁꯤꯁꯦ ꯆꯥꯔꯦꯀꯣ ꯌꯥꯔꯦ 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 ꯁꯤ ꯇꯩꯊꯣꯛꯑꯣ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯇꯩꯊꯣꯛꯑꯦ ꯍꯥꯎꯏꯅꯦ ꯈꯨꯠꯇ ꯌꯥꯏꯗꯣ ꯆꯥꯁꯟꯈ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯇꯩꯊꯣꯛꯀꯦꯔꯥ ꯀꯩꯗꯧꯔꯒꯦ ꯑꯣꯑꯕ ꯍꯟꯗꯣꯛꯀꯦ ꯇꯧꯕ ꯆꯥꯗ ꯉꯥꯏꯔꯤ ꯀꯩꯅꯣꯅꯦ ꯆꯥꯕꯨ ꯆꯥꯗ꯭ꯔꯤ ꯂꯐꯣꯏꯗꯣ ꯈꯤꯇꯪ ꯆꯥꯁꯜꯂꯤ ꯃꯥꯗꯣ ꯁꯤ ꯑꯣꯛꯑꯦ ꯍꯥꯏꯕ ꯆꯥꯕ ꯉꯝꯗ꯭ꯔꯕ ꯀꯩꯒꯤꯅꯣ ꯃꯥꯗꯣ ꯈꯤꯇꯪ ꯆꯥ ꯉꯝꯗ꯭ꯔꯗꯤ ꯑꯣꯛꯑꯦꯕ ꯍꯨꯟꯗꯣꯛꯑꯒꯦ ꯌꯥꯝꯃꯒ ꯆꯠꯁꯦ ꯃꯥ ꯍꯨꯟꯗꯣꯛꯑꯒꯦꯀꯣ ꯀꯃꯥꯏꯅ ꯌꯥꯝꯃꯒ ꯇꯜꯂꯕꯅꯦ ꯁꯩꯇ ꯌꯥꯝꯃꯒ ꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯨꯟꯗꯣꯛꯑꯣꯔꯥ ꯌꯥꯔꯕꯣ ꯇꯟꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯆꯥꯊꯣꯛꯑꯣ ꯍꯩꯃꯥ ꯀꯗꯥꯏꯅꯣꯅꯦ ꯁꯥꯅꯤꯀꯣ ꯑꯃꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯍꯥꯟꯕꯩꯗꯨꯅ ꯂꯐꯣꯏ ꯂꯐꯣꯏ ꯂꯐꯣꯏꯁꯨ ꯆꯥꯕ ꯇꯟꯁꯨ ꯆꯥꯕ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯕ꯭ꯔꯣꯀꯣ ꯍꯥꯎꯕ꯭ꯔꯣꯗ ꯈꯨꯠꯁꯥ ꯑꯃ ꯁꯥꯏꯌꯦꯕꯅꯦ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯇꯩꯔꯦ ꯏꯕꯨꯡꯉꯣ ꯃꯆꯤꯟ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯁꯤꯕꯨ ꯀꯅꯥꯅꯣ ꯅꯠꯇꯦꯍꯦ ꯅꯨꯄꯥꯅꯤ ꯇꯥꯃꯣ ꯍꯩꯃꯥ ꯈꯪꯗꯦꯗ ꯑꯣꯏꯗꯤ ꯑꯣꯏꯖꯔꯁꯅꯨ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯃꯨꯅꯤꯟꯗ꯭ꯔꯣ ꯍꯥꯏꯗꯨꯔꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤ 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 ꯑꯩꯁꯨ ꯀꯥꯎꯊꯣꯛꯎꯔꯦ ꯃꯤꯠꯁꯨ ꯎꯗꯦꯕ ꯑꯥꯗ ꯁꯪꯉꯤꯕ ꯃꯌꯥꯝꯁꯦ ꯄꯨꯡꯃꯝ ꯃꯝꯅ ꯎꯕ ꯅꯥꯄꯤ ꯑꯝꯇ ꯍꯧꯗ꯭ꯔꯕꯅꯦ ꯂꯣꯏ ꯀꯣꯛꯊꯣꯛꯈ꯭ꯔꯕꯅꯤ ꯃꯁꯛꯇꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗ ꯑꯩꯅ ꯍꯪꯕꯅꯦꯕ ꯐꯔꯦ ꯐꯔꯦ ꯃꯥꯕꯨꯗꯤ ꯐꯔꯦꯀꯣ ꯍꯩꯃꯥ ꯍꯨꯏ ꯈꯣꯡꯉꯤꯁꯤꯅ ꯀꯗꯥꯏꯗ ꯀꯅꯥꯏ ꯍꯨꯏ ꯑꯣꯏꯔꯤꯗꯕ ꯍꯩꯃꯥ ꯑꯣ ꯃꯣꯇꯦ ꯍꯥꯎ ꯀꯅꯥꯒꯤ ꯍꯨꯏꯅꯣꯕ ꯁꯤꯕꯨ ꯅꯣꯔꯦꯟꯒꯤ ꯄꯥꯔꯤꯔꯣ ꯅꯠꯇꯦ ꯑꯁꯤ ꯀꯩꯅꯣ ꯍꯟꯇꯔꯅꯦ ꯍꯟꯇꯔ ꯑꯆꯧꯕꯗꯣ ꯍꯣꯏꯅꯦ ꯈꯣꯡꯉꯦ ꯌꯥꯝꯅ ꯑꯥꯎ ꯈꯣꯡꯉꯦ ꯍꯧꯗꯣꯡꯒꯨꯝꯕꯒ ꯂꯥꯡꯒꯅꯤ ꯇꯧꯔꯝꯅꯤ ꯀꯔꯝ ꯇꯧ ꯍꯥꯏꯗꯥꯏꯅꯦ ꯍꯩꯔꯥ ꯍꯥꯏꯁꯤꯕꯨ ꯕꯟ ꯇꯧꯕ ꯕꯟ ꯂꯩꯌꯦ ꯉꯁꯤ ꯀꯩꯅꯣ ꯕ꯭ꯂꯦꯛ ꯗꯦ
ꯁ꯭ꯋꯥꯏꯗꯤ ꯐꯖꯅ ꯇꯠꯂꯦ ꯀꯃꯥꯏꯅ ꯇꯧꯔ ꯇꯠꯂꯤꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯁꯦ ꯏ ꯊꯣꯛꯏꯗꯣ ꯑꯩꯔꯣ ꯅꯣꯡ ꯐꯥꯗꯣꯛꯇ ꯂꯣꯏ ꯇꯦꯔꯝꯃꯤꯕ ꯀꯩꯅꯣ ꯍꯦ ꯁꯪꯒꯣꯝꯒꯤꯗ ꯊꯛꯆꯜꯂꯣ ꯍꯥ ꯁꯪꯒꯣꯝꯒꯤꯗ ꯊꯛꯆꯜꯂꯣ ꯍꯣꯏ ꯍꯣꯏ ꯊꯛꯀꯦ ꯆꯥꯒꯤꯒꯦ ꯆꯥꯎ 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 ꯀꯗꯥꯏꯅꯣ ꯁꯪꯒꯣꯝ ꯍꯥꯏꯁꯤꯕꯨ ꯌꯥꯝ ꯌꯥꯝꯃꯤꯅꯦ ꯍꯥꯎꯏꯅꯦ ꯌꯥꯝ ꯍꯥꯎꯏ ꯂꯧꯕ꯭ꯔꯣ ꯑꯝꯇꯒ ꯍꯥꯎꯏ 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 ꯊꯛꯇꯣꯛꯀꯦ ꯂꯨꯕꯗꯣ ꯂꯣꯏꯔꯦꯍꯦ ꯄꯨꯛ ꯊꯜꯂꯦ ꯄꯨꯛꯀꯁꯦ ꯄꯨꯛ ꯊꯜꯂꯦꯕ ꯆꯥꯛ ꯆꯥꯗꯉꯥꯏꯔꯤ ꯀꯩꯅꯣ ꯌꯥꯝ ꯆꯥꯗ꯭ꯔꯤ ꯍꯣꯏ ꯆꯥꯒꯦ ꯆꯥꯈꯤꯒꯦꯀꯣ ꯑꯃꯨꯛꯀ ꯑꯧ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯍꯥꯎꯅ ꯆꯥꯏ ꯑꯗꯣ ꯑꯩꯅ ꯋꯥ ꯉꯥꯡꯉꯨꯔ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ ꯆꯥꯔꯦ ꯅꯪ ꯂꯥꯛꯄꯣꯏ ꯍꯣꯏ ꯍꯣꯏ ꯆꯥꯏ ꯁꯥꯕ ꯍꯥꯏꯗꯤ ꯂꯣꯏ ꯏꯪꯉꯦ ꯑꯗꯨ ꯁꯨꯝ ꯀꯟꯕꯗꯣ ꯍꯥꯏꯕ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩ ꯇꯧꯗꯦꯗ ꯇꯟ ꯆꯥꯔꯤꯕ ꯁꯪꯒꯣꯝꯒꯗꯤ ꯊꯥꯕ ꯊꯛꯇꯤ ꯊꯛꯑꯕꯣ ꯊꯛꯑꯦ ꯀꯅꯥꯅꯣ ꯁꯤ ꯐꯝꯃꯤꯁꯤꯕꯣ ꯈꯪꯗꯦꯗ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯦ ꯀꯅꯥꯅꯣꯗꯤ ꯀꯅꯥꯅꯣ ꯑꯁꯤꯔꯣ ꯑꯗꯨꯗꯤ ꯁꯦ ꯐꯝꯃꯤꯁꯦ ꯈꯪꯗꯦꯗ ꯀꯩꯅꯣ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯃꯝꯃꯤꯗꯨꯗꯤ ꯄꯨꯡꯃꯝ ꯃꯝꯃꯤꯗꯨ ꯑꯥꯗ ꯂꯥꯏꯁꯪꯉꯁꯦ ꯑꯁꯤꯗ ꯎꯆꯦꯛ ꯑꯃ ꯄꯥꯏꯊꯕꯤꯁꯤꯗꯤ ꯎꯍꯧꯋꯤ ꯑꯗꯩꯁꯨ ꯎꯕ ꯑꯩꯈꯣꯏ ꯃꯥꯏ ꯃꯃꯤꯠ ꯌꯥꯝ ꯊꯧꯏ ꯑꯥꯗ ꯌꯦꯟ ꯑꯅꯛꯄꯅ ꯎꯗꯕ ꯃꯩ ꯊꯥꯟꯕꯩꯅꯤ ꯑꯗꯨꯗꯤ ꯏꯔꯪꯅ ꯈꯜ ꯂꯩꯔꯝꯒꯅꯤ ꯎꯗꯤꯖꯦ ꯐꯔꯤꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯁꯥꯎꯔꯛꯑꯒ ꯄꯥꯝꯗꯅꯕ ꯍꯥꯏꯅ ꯂꯥꯞꯇꯛꯅ ꯃꯆꯤꯗ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯀꯣ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯣ ꯑꯃꯨꯛ ꯆꯪꯉꯛꯑꯕ ꯀꯅꯥꯅꯣ ꯑꯁꯦꯡꯕꯅꯤꯗ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯕꯥꯇꯣꯟ ꯑꯃ ꯄꯤꯊꯣꯛꯇꯣꯏꯁꯤ ꯀꯩꯒꯤꯅꯣ? ꯄꯤꯊꯣꯛꯑꯦꯅ ꯂꯣꯏꯅꯃꯛ ꯑꯃꯁꯨꯡ ꯑꯗꯨ ꯑꯗꯨꯝ ꯄꯤꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯖꯩ ꯏꯃꯥꯒꯤ ꯑꯃꯨꯛ ꯁꯧꯒꯠꯂꯛꯄꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯃꯇꯥꯡ ꯌꯥꯎꯋꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯄꯣꯠ ꯑꯝꯇ ꯍꯥꯎꯇꯕ ꯑꯩꯈꯣꯏꯅꯁꯨ ꯍꯤꯗꯥꯛꯄꯨ ꯄꯤꯖꯔꯗꯤ ꯏꯃꯥꯗꯤ ꯍꯦꯛꯇ ꯔꯦꯁꯂꯦꯁ ꯑꯣꯏꯔꯒ ꯄꯪꯁꯥꯎꯗ ꯁꯥꯎꯕ ꯇꯨꯝꯃꯒꯗ ꯑꯗꯨꯝ ꯂꯩꯕ ꯇꯧꯋꯤ ꯑꯩ ꯀꯩꯅꯣꯝꯃ ꯀꯥꯎꯔꯦ ꯀꯩꯅꯣ ꯀꯩꯅꯣꯝ ꯆꯥꯒꯦ ꯇꯧꯔꯒꯅꯦ ꯇꯟ ꯑꯩꯈꯣꯏꯅꯦ ꯏꯁꯤꯡ ꯁꯪꯒꯣꯝ ꯊꯛꯀꯦꯔꯥ ꯇꯟꯗꯤ ꯆꯥꯔꯤꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯁꯤ ꯅꯠꯇꯦꯕ ꯂꯐꯣꯏꯔꯣ ꯀꯩ ꯆꯥꯒꯦ ꯍꯥꯏꯅꯣ ꯌꯥꯔꯦ ꯄꯨꯛꯀꯥꯁꯦ ꯄꯤꯛ ꯊꯜꯂꯦ ꯗꯗꯥꯁꯨ ꯑꯥ ꯂꯩꯔꯦ ꯃꯥꯗꯤ ꯀꯥꯏ ꯆꯠꯂꯤꯖꯥꯠꯅꯣ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯆꯤꯜꯂꯥꯏꯅꯦ ꯀꯩꯅꯣ ꯃꯤꯠ ꯀꯩꯅꯣ ꯇꯧꯅꯕ ꯃꯆꯜꯗꯣ ꯍꯥ ꯃꯆꯜꯗꯣ ꯌꯥꯟꯁꯤꯟꯅꯅꯕ ꯂꯥꯛꯏ ꯃꯔꯨ ꯃꯔꯥꯡ ꯁꯨꯕ ꯑꯗꯨꯒꯤ ꯌꯥꯟꯁꯤꯟꯅꯅꯕ ꯄꯣꯔꯛꯏꯕ ꯃꯔꯨ ꯃꯔꯥꯡꯁꯦ ꯏꯁꯥꯅ ꯁꯦꯝꯖꯕ ꯇꯛꯆꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦ
ꯑꯩꯗꯤ ꯐꯗꯤꯒꯣꯝ ꯃꯔꯨꯅꯦ ꯑꯗꯒꯤ ꯖꯤꯔꯥꯅꯦ ꯑꯖ꯭ꯋꯥꯏꯟꯅꯦ ꯑꯖ꯭ꯋꯥꯏꯟꯗꯣꯏꯗꯤ ꯌꯥꯝ ꯍꯥꯞꯇꯦ ꯒꯨꯟ ꯃꯔꯤꯁꯅꯦ ꯑꯗꯨ ꯇꯛꯈꯥꯏꯔꯒ ꯏꯁꯥꯅ ꯆꯥꯖꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯗꯤ ꯐꯣꯡꯐꯣꯡ ꯁꯥꯏꯅꯦ 음. ꯁꯤꯁꯨ ꯆꯜꯂꯣ 음. ꯍꯣꯏꯅꯦ 자살. ꯐꯣꯡꯐꯣꯡ ꯑꯁꯤꯗ ꯕꯥꯇꯣꯟ ꯁꯥꯏ ꯂꯩꯕꯅꯦ ꯑꯝꯁꯣꯡꯗꯣ ꯄꯤꯊꯣꯛꯈꯣ ꯈꯣꯡꯅ ꯕꯥꯇꯣꯟ ꯍꯣꯏꯒꯤ ꯏꯅꯥꯝ ꯕꯥꯇꯣꯟꯗꯒꯤ 이마 그걸 나오니 이마 무서워해 폭발하면 ꯇꯟ ꯑꯃ ꯐꯥꯅ ꯆꯥꯗ꯭ꯔꯤꯗ ꯑꯃꯗꯤ ꯇꯟꯁꯦ ꯆꯥꯖꯕꯁꯤꯅ ꯐꯩꯕ ꯆꯥꯛ ꯆꯥꯔꯣꯏꯗꯣꯏꯅꯤꯅ ꯑꯌꯨꯛꯇꯗꯤ ꯅꯨꯡꯗꯥꯡꯗ ꯆꯥꯛ ꯈꯤꯇꯪ ꯆꯥꯕ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗꯅ ꯑꯆꯥꯄꯣꯠ ꯑꯗꯒꯤ ꯃꯔꯃꯤꯅꯥ ꯈꯔ ꯊꯛꯄ ꯑꯇꯩ ꯑꯆꯥꯄꯣꯠꯇꯤ ꯆꯥꯎ ꯌꯥꯗꯦ 그 문인으로 놀라야 또 알아 살짝 의자는 뭐 이거예요. 아버님 딱 들어 아우 그러자 그럼 아우 번지 하고 있고 양도 선대잖아. 아. 양구이장. 보라 보란다 ꯂꯥꯛꯑꯒꯦ ꯂꯥꯛꯑꯒꯦ ꯏꯆꯦ ꯑꯩꯈꯣꯏ ꯗꯗꯥꯅ ꯉꯥꯏꯔꯦ ꯉꯥꯛꯇꯪ ꯊꯝꯃꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯝꯃꯛꯀꯦ 이마 자르무고 ፈዲጎም과 지라가 양치나래 ፈዲጎም መሩሴ ፈዲጎም지는 기tan ያመ 지라 레기. 야니 하영 너 또로 싸라가 ꯌꯦꯡꯉꯒ ꯑꯁ ꯌꯥꯝ ꯌꯥꯝꯃꯤꯅꯦꯗꯅ ꯁꯤꯗꯤ ꯀꯨꯏꯅ ꯊꯝꯕꯁꯨ ꯌꯥꯕꯨꯗꯤ ꯌꯥꯕꯅꯤ ꯀꯨꯏꯅ ꯊꯝꯕ 그래 잡는다 봐. ꯑꯖ꯭ꯋꯥꯏꯟꯗꯤ ꯌꯥꯝ ꯍꯥꯞꯄꯣꯃꯤ 집에 하더라고. ꯍꯥꯞꯆꯜꯂꯣ ꯑꯖ꯭ꯋꯥꯏꯟꯁꯦ ꯌꯥꯝ ꯍꯥꯞꯄꯗꯤ ꯃꯅꯝ ꯌꯥꯝ ꯍꯩꯅꯗꯕ ꯌꯥꯎꯔꯁꯨ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯣ ꯒꯨꯟ ꯃꯔꯤꯁꯇꯨꯁꯨ 이거는 ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯨꯔꯒ ꯑꯍꯨꯝꯗꯨꯒ 그래. ꯀꯩꯅꯣꯗꯨꯅ 지라보자. 그래 하자 그냥 군 머리스 दालचीनी याम हापुन अइदी क्या थिनाजि 좀 동안 좀 탐모 दालचीनी 이렇게 하면 하면 याम हाkum제 똥게들 खबरसिदा ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯈꯕꯔꯁꯦ ꯃꯣꯏ ꯑꯥꯗ ꯃꯣꯠꯂꯝꯒꯦꯗꯤ ꯈꯪꯗꯦ ꯌꯨꯝꯗꯗꯤ ꯂꯩꯕꯥꯛꯇꯒ ꯊꯥꯗꯗꯦ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯗꯤ ꯌꯥꯝ ꯀꯨꯏ ꯆꯥꯅꯔꯅꯤ ꯌꯥꯅꯤ ꯂꯩꯔꯝꯒꯅꯤ 나는 가사. 나중에 마 떨본다 그 저거 하면 아치야 남아야도 라에 어 지기베 그 부이베 저 그는 거냐 아두다 좀 잡본 손발 소리세 모이자는 나도 가도이와 그게 다 그는 해로 해라 매양 세메 소리잖아 아두가 좀 그놈도 람도 하버가 가톡주야 나저가 볶음면도 숟가락도 야 그나 좀 아주 로에가네 아까 양아머니가 좀 앞에 자래요 그저 자리 보나 왜 먹지 라다 떨어 라 땅가 떨어 탐내도 자래 두린데 타도 보자위
ꯑꯁ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯨꯔꯦꯟꯗ ꯌꯥꯝ ꯈꯨꯜꯂ ꯆꯥꯅꯔꯝꯃꯤꯗꯅ ꯁꯣꯡꯃꯨ ꯊꯥꯗꯔꯛꯇꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯁꯤꯡꯗꯣ ꯁꯣꯡꯃꯨ ꯆꯥꯔꯨꯗꯅ ꯃꯔꯩꯒꯗ ꯂꯦꯡꯗꯅ ꯃꯇꯤꯟꯒ ꯇꯥꯗꯅ ꯑꯁ ꯌꯥꯝ ꯋꯥꯅ ꯂꯥꯛꯅ ꯍꯣꯡꯉꯨ ꯆꯥꯕ ꯑꯃ ꯌꯥꯎꯕꯅꯦ ꯇꯧꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯒꯤꯗꯣ ꯇꯔꯄꯣꯟꯗꯣ ꯀꯅꯥꯁꯨ ꯈꯨꯜꯂ ꯆꯥꯅꯗ꯭ꯔꯦ ꯄꯥꯝꯗꯤ ꯂꯥꯏ ꯄꯥꯝꯃꯨꯏ ꯄꯣꯠ ꯊꯤꯟꯕꯗꯤ ꯃꯤ ꯂꯣꯏ ꯆꯠꯅꯩꯗꯨꯗꯤ ꯆꯥꯅꯩ ꯅꯠꯇꯦ ꯆꯥꯅꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯗꯤ ꯂꯣꯛꯑꯒ ꯆꯥꯕꯗꯣ ꯂꯣꯛꯑꯒ ꯆꯥꯕꯗꯣ ꯑꯗꯨ ꯆꯥꯅꯗ꯭ꯔꯦ ꯍꯥꯏꯕ ꯆꯥꯔ ꯂꯣꯏꯔꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯄꯨꯔꯥ ꯅꯣꯔꯃꯦꯜ ꯇꯥꯏ Ngarangito, ngarang ka, ilang chukda. Ngatay niya, ꯀꯔꯤ aswai mamangdagi laaga nupi ani hum laaga poison thadramine apuri. ꯇꯨꯔꯦꯟꯗ ꯀꯗꯤ Nga phana. ꯑꯁ ꯑꯗꯨꯗꯤ ꯃꯤ ꯁꯤꯔꯣꯏꯗ꯭ꯔꯥ ꯃꯤ ꯂꯣꯏ ꯁꯤꯖꯤꯟꯅꯔꯤꯅꯦ ꯏꯁꯤꯡꯁꯦ ꯌꯥꯝꯗꯤ ꯐꯠꯇ꯭ꯔꯦ ꯗ꯭ꯔꯦꯟ ꯊꯥꯗꯔꯛꯄꯅꯤꯅ ꯑꯗꯨꯁꯨ ꯁꯤꯖꯤꯟꯅꯩ ꯅꯨꯡꯉꯥꯏꯇꯦ ꯎꯕꯗ Aswai thadramaga mo aswai phana kai. ꯐꯤꯔꯣꯟꯒ ꯁꯨꯗꯅ ꯑꯗꯒꯤ ꯏꯔꯨ ꯂꯨꯖꯗꯅ ꯇꯧꯋꯤ ꯃꯆꯤꯟꯒ ꯇꯦꯡꯗꯅ ꯑꯁ ꯑꯗꯨ ꯎꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯇꯧꯅꯕꯣꯏ So, aga hay mo phauda je mai tapal kai nga me. ꯑꯣ ꯑꯩꯈꯣꯏꯒꯤ ꯍꯨ ꯍꯥꯞꯄꯅꯤꯅ ꯍꯨꯅꯦꯕ ꯃꯣꯏ ꯍꯥꯞꯄꯤꯗꯣ ꯖꯤꯕꯁꯤꯡꯁꯦ ꯂꯣꯏ ꯍꯥꯠꯇꯣꯛꯄꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯈꯔꯒꯤꯗꯃꯛꯇ ꯏꯃꯥ ꯑꯩ ꯆꯥꯕꯣꯏꯅꯦꯍꯦ ꯈꯤꯇꯪ ꯉꯥꯏꯔꯤ ꯑꯅꯤ ꯈꯤꯇꯪ ꯉꯥꯏꯔꯤ ꯃꯥꯁꯤ ꯃꯆꯨ ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯅꯁꯨ ꯆꯥꯖꯔꯦ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯃꯁꯥꯁꯦ ꯆꯠ ꯐꯒꯠꯂꯛꯑꯦ ꯋꯦ ꯀꯩꯅꯣꯅꯤ 이루자들이니까 ꯍꯣꯏ ꯍꯣꯏ 이모지 막간다. ꯍꯥꯏꯔꯦꯗꯣ 땀다. 땀다. ꯅꯪꯅ ꯈꯠꯄ ꯀꯩ ꯅꯠꯇ꯭ꯔꯥ 빨리 땀다. ꯄꯨꯡ 10 ꯑꯗꯥꯏꯗ 10 ꯃꯈꯥꯏ 11 ꯑꯗꯥꯏꯗ ꯂꯣꯏ ꯌꯥꯔꯅꯤ ꯌꯥꯝ ꯃꯝꯃꯤꯌꯦ ꯉꯁꯤꯗꯤ ꯏꯃꯥꯅ ꯂꯥꯎꯔꯛꯄꯗꯣ ꯍꯧꯒꯠꯂꯕꯣꯅ ꯑꯩꯅ ꯇꯨꯝꯃꯤꯌꯦ ꯑꯩ ꯇꯨꯝꯈꯤꯒꯦꯅ ꯑꯩꯁꯨ ꯊꯦꯡꯅ ꯇꯨꯝꯃꯦꯕ ꯄꯨꯡ 1ꯒꯁꯦ 2ꯒꯁꯦ ꯁꯥꯒ ꯁꯥꯔꯦ ꯁꯨꯛꯇꯨꯝ ꯇꯨꯝꯗ꯭ꯔꯕꯅꯤ ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯣꯝ ꯁꯥꯏꯠ ꯂꯣꯝꯗ ꯂꯩꯌꯨ ꯌꯥꯗꯕ ꯀꯩꯅꯣꯗꯣ ꯎꯄꯨꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯊꯥꯔꯒ ꯊꯝꯃꯝꯃꯦ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯤ ꯏꯪꯉꯛꯄꯅꯤꯅ ꯑꯗꯨꯗ ꯑꯃꯨꯛ ꯃꯨꯊꯠꯂꯦ ꯃꯈꯥꯗꯤ ꯄꯣꯠꯁꯥꯝ ꯊꯥꯔꯒ ꯉꯔꯥꯡ ꯀꯌꯥ ꯌꯧꯒꯦ ꯇꯦꯝꯄꯔꯦꯆꯔ 34 35 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯁ ꯈꯪꯗꯦ ꯉꯔꯥꯡꯗꯤ ꯃꯤꯒ ꯋꯥꯟꯊꯅꯩ ꯑꯗꯨꯒ ꯀꯝꯄꯣꯔ ꯏꯃꯥ ꯀꯝꯄꯣꯔꯁꯤ ꯁꯨꯞꯄꯅꯗꯤ ꯊꯝꯕꯤꯔ ꯁꯨꯝ ꯆꯧꯀꯤꯗ ꯂꯩꯔꯝꯕ ꯅꯍꯥꯟ ꯅꯣꯡ ꯅꯤꯅꯤ ꯏꯪꯕꯗ ꯁꯨꯞꯄꯅꯤ ꯍꯥꯞꯆꯤꯜꯂꯨꯔꯣꯗꯅ ꯁꯨꯝ ꯂꯩꯔꯗꯤ ꯃꯣꯠꯁꯜꯂꯅꯤ ꯏꯄꯥꯅꯤ ꯂꯥꯛꯑꯣ ꯕꯕꯥ ꯃꯅꯥꯛꯇ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ ꯀꯧꯕꯤꯔꯣ ꯂꯥꯏꯔꯤꯛꯇꯤ ꯇꯧꯗꯅ ꯁꯨꯝ ꯂꯩꯊꯣꯛꯑꯒ ꯁꯥꯎꯔꯤ ꯌꯦꯡꯉꯨꯅꯤ ꯑꯥꯗ ꯃꯅꯦꯔ ꯃꯆꯦꯔꯗꯤ ꯃꯆꯦ ꯐꯤ ꯁꯨꯔꯤꯕ ꯀꯝꯄꯣꯔ ꯁꯨꯔꯤꯕ ꯏꯪꯊꯝꯊꯥ ꯌꯧꯁꯤꯜꯂꯛꯑꯕꯅꯤꯅꯅꯦ ꯀꯝꯄꯣꯔꯗ ꯁꯨꯗꯣꯛꯍꯧꯕ ꯏꯃꯥꯒꯤꯗꯧꯅ ꯃꯣꯏ ꯃꯣꯝꯄꯥꯛꯇ ꯍꯤꯇꯔ ꯇꯧꯕꯗ ꯇꯧ ꯌꯥꯗꯦ ꯇꯜꯂꯦꯌꯦ ꯁꯥꯎꯅꯤ ꯍꯥꯎꯏꯅꯦ ꯅꯪꯁꯨ ꯈꯔ ꯆꯥꯎꯗꯅ ꯇꯟꯁꯦ ꯇꯟ ꯆꯥꯎ ꯍꯥꯏꯕꯅꯦ ꯏꯃꯥ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯗꯣꯏꯅꯦ ꯌꯥꯝ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏꯒꯤ Kabuk saro. Ay sareba. ꯀꯩꯅꯣꯅꯤ ꯃꯤꯅ ꯍꯔꯥꯎ ꯆꯥꯎꯔꯒ ꯀꯣꯛ ꯆꯥꯒꯦ ꯍꯥꯏꯗꯣꯏꯅꯤ ꯑꯩ ꯁꯥꯎꯔꯅꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯄꯣꯠ ꯑꯝꯇꯪ ꯆꯥꯗꯕ ꯃꯁꯨ ꯃꯌꯥꯝꯁꯤꯗ ꯄꯪꯄꯤꯗ ꯄꯤꯖꯕ ꯇꯟ ꯑꯅꯤ ꯈꯛꯇꯪ ꯆꯥꯖꯕꯁꯤꯗ ꯁꯤꯅ ꯑꯗꯨꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯦꯟꯗꯣꯏꯅꯦ Kabuk jato. ꯑꯩ ꯆꯥꯕ ꯑꯣꯏ ꯍꯥꯏꯕꯅꯤ Ay jasali ha babo. Ay tan jala. Sak saya ro kem ya. ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ Hey sa ni ni. Ay jasala ami. Sak sa ya ro. Jasali. 왜? 어째 삐끗하게 가봐. 왜? 딴지 언덕까지라. Dokoro.
짜와지나다가 용도가 나이봐. 따뜻하게 여기 아버도 자살로 봐. 본이 짜게 집인데 짜게나. 까나기는 이 그러니까 좀 콩이고. 보이. 아직도 그이에 정말 콩거. 꾸루 이제 그이워래. โอ้เริ่มคุณนูนี่มา 거기 좀 미니. 그런 거는 내봐. 아주 강해봐. 뭐이 우와 처음 보면 판다. อืม 잘라서 고만. อืม 아까 아들이 콩대봐 안 봐워. อืม 여기 딱 콩. 무슨 대체? 했나? 밑에 쪼래봐. 삐까해봐. 그만 되잖아. 아니 때 대토게. 여기. 자살로도 대토게. 코치지 창대 짜리. 자살로도 애기 토끼게. 또 비암자해봐. 잘래 그래. 아니. สิพอดีสิเลย 나 아래 때만 사업 같이 하는 아니. 그럼. 짜리. 애기 토끼로. 빼기는. ผู้มังโซบอด้วยนี่ 묵직해도 그러구나. 삼삼도. 본이 좀 있나. 야로. 야만. 그딴 관리만. 오래돼. 홈살더라. 총이 좋다그래. 그 부모는 이제 500원. 보이. 아침하고. 뭐가? 아침하고 ไปดิ 다 좋아하다. 다. 빨리. 미모! 엄마, 홈디니. เอาถ้วยบีเอาถ้วยบี 미모! 까이네 통 어디리다. 나오미야. เช่าอยู่นี่ 나는 딴하고도 아이 짜리에 통 어디리 믿어가 있는 토아이. 짜지 나와보네. 엄마, 통 놀러 오는 거. 이게 이게. 빨리. 아이 사오라기고. 아이 사오라기 해. 제성 짱동. 엄마. 야, 나. 짠다기로. Anh trai. 짜봐. lấy cha thô kìa. Cha thô kìa Dạ rồi. rồi, dạ rồi. Anh mà. Hào với gì bộ. 아, 사오니. 자. 그렇지만 딴 얘는 하우도 가지고 다섯 개. ตาลังต้องมาเลยไม่ 상공을 들어지나. 응. 타로야가 어. โรยด้วยเลยโรยด้วย 혹시 삐 탈래봐. 짜짜도 줘야 하니? 응. 얼마? 좀 많이 떨어가는 거야. 잘랐네. 또 그는 공이 따봐. 자. 생명 그는 거에 응. 사오니. 그럼. 다섯 개. 사오니. 따뜻해. 얼마? 아이, 그니, 깜하기네. 응. ขึ้นน้ำไปดีกว่าช่วงขึ้นน้ำไปดีจังเหรอ 먹고 난 봐요. 까나 너무 살라 안 봐도 응. 까나니 하이 넣어봐도 하나. โมนินโดร 만화 하나 강절라고 하고 아이 강해봐 좀 한거가 เรียบเห็นสิคลิปเลยเนี่ย 안 봐요. 저것이 그것도 빨단 빨리. 아이 영어더라
ꯁꯤꯗꯤ ꯈꯨꯠꯅ ꯄꯥꯏꯕ ꯑꯃ ꯀꯟꯅ ꯇꯧꯔꯤ ꯍꯧꯏꯅꯦ ꯍꯧꯏꯅꯦ ꯆꯠꯊꯣꯛꯈꯤꯀꯣ ꯅꯪ ꯈꯔ ꯇꯧꯗꯅ ꯑꯩ ꯆꯥꯔꯤ ꯂꯧꯍꯣꯡꯒꯦꯔꯥ ꯍꯣꯏꯅꯦ ꯅꯪ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅꯦ ꯑꯩ ꯁꯥꯎꯔꯤꯁꯦ ꯅꯣꯡꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯗꯦ ꯍꯥꯏꯔꯨꯗꯅ ꯁꯨꯝ ꯍꯥꯏꯗꯕ 이마기 ꯌꯥꯝꯗꯕ ꯈꯤꯇꯪꯗꯨꯗ ꯑꯃꯨꯛ ꯆꯥꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯨꯛ ꯊꯜꯂꯔꯣꯏ ꯃꯣꯏꯗꯤ ꯅꯍꯥꯅꯤꯅ ꯌꯥꯝ ꯊꯨꯅ ꯆꯥꯁꯟꯈꯤꯕ 이마ꯗꯤ ꯇꯝ ꯇꯝ ꯆꯥꯖꯩꯗꯅ ꯇꯨ ꯏꯃꯥ ꯀꯗꯥꯏꯅꯣ ꯑꯁ ꯍꯥꯎꯏꯅꯦ ꯄꯤꯛꯊꯟꯅ ꯍꯥꯞꯆꯤꯜꯂꯛꯑꯦꯁꯦ ꯁꯤꯕꯨ ꯂꯣꯏ ꯆꯥ ꯉꯝꯗꯣꯏꯅꯦ ꯑꯩꯕꯣ ꯑꯝꯇꯪꯅꯤ ꯀꯩꯅꯣ ꯑꯃꯈꯛꯇꯔ ꯁꯤꯕꯨ ꯍꯣꯏ ꯑꯗꯨꯏꯗꯤ ꯁꯤꯁꯤꯗꯨꯅꯦ ꯁꯤꯗꯩ ꯃꯆꯦꯠ ꯑꯃ ꯄꯤꯔꯛꯎꯀꯣ ꯍꯥꯎꯅꯤꯅꯦ ꯍꯥꯎꯁꯨ ꯍꯥꯎꯇꯅ ꯍꯥꯎꯋꯦ ꯑꯁ ꯇꯨꯀꯠꯆꯩꯍꯦ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯍꯨꯟꯗꯣꯛꯈ꯭ꯔꯣꯏꯌꯦ ꯍꯨꯟꯗꯣꯛꯈꯤꯅꯨ ꯍꯥꯏꯕ ꯆꯥꯎꯔꯁꯨ ꯌꯥꯗꯕ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯦꯗꯅ ꯁꯤꯅꯩꯁꯦ ꯁꯥꯎꯒꯦ ꯁꯥꯎꯔꯦ ꯁꯥꯎꯒꯅꯨ ꯑꯩ ꯁꯥꯎꯔꯦ ꯁꯥꯎꯔꯦ ꯍꯥꯏꯕꯅꯦ ꯀꯩꯅꯣꯅꯦ ꯀꯩꯒꯤꯅꯣ ꯇꯟꯁꯤꯕꯨ ꯆꯥꯎꯔꯁꯨ ꯌꯥꯗꯕ ꯑꯩ ꯆꯥꯎꯔꯁꯨ ꯆꯥꯅꯨ ꯍꯥꯏꯕ ꯑꯕꯣꯛ ꯆꯥꯎ ꯑꯩꯕꯨꯗꯤ ꯆꯥꯔꯦ ꯉꯁꯥꯏꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯆꯥꯔꯦ ꯑꯕꯣꯛ ꯐꯔꯦ ꯆꯥꯅꯨꯀꯣ ꯑꯩ ꯆꯥꯊꯣꯛꯀꯦ ꯀꯂꯛꯄꯦꯒꯤ ꯂꯣꯏ ꯆꯥꯊꯣꯛꯀꯦꯀꯣ ꯆꯥꯎ ꯇꯨ ꯒꯛ ꯂꯥꯎꯔꯦ ꯄꯤꯛ ꯊꯜꯂꯦ ꯆꯠꯄꯨꯒꯦ ꯋꯥꯏꯍꯦ ꯀꯩꯅꯣ ꯁꯤꯅ ꯁꯪꯒꯣꯝ ꯊꯛꯑꯔꯣꯏ ꯍꯥꯏꯔꯒ ꯈꯤꯇꯪ ꯇꯧꯔꯣ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏ ꯇꯥꯔꯦꯀꯣ ꯌꯥꯝ ꯆꯠꯁꯤꯜꯂꯗꯤ ꯀꯟꯗꯣꯏꯅꯤ ꯀꯜꯂꯣꯏꯍꯦ ꯀꯩ ꯊꯣꯛꯑꯦꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯟꯅꯕ ꯆꯥꯛ ꯆꯥꯔꯤꯗꯅ ꯀꯜꯂꯕꯅꯦ ꯈꯔ ꯀꯜꯂꯤ ꯗꯦꯠ 16ꯗꯒꯤ ꯑꯣꯏꯔ ꯃꯥꯅꯦ ꯅꯕꯣꯛꯅ ꯀꯩꯝꯇ ꯏꯊꯤ ꯅꯨꯡꯉꯥꯏ ꯆꯥꯔꯛꯇ꯭ꯔꯤꯁꯦ 16, 17, 18 ngasi kano 19 ꯅꯨꯃꯤꯠ ꯍꯨꯝꯅꯤꯃ ꯀꯩꯝ ꯆꯥꯗꯕ ꯑꯗꯒꯤ ꯅꯝꯕꯔ 2ꯁꯨ ꯇꯧꯗꯕ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯋꯥ ꯌꯥꯝ ꯁꯪꯉꯝꯃꯅꯤ 21 ꯂꯣ ꯑꯩꯁꯦ ꯉꯥꯎꯔꯤꯅꯤ ꯑꯁ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯗꯤ 16, 17, 18, 19, 20, 21 ꯅꯨꯃꯤꯠ 5ꯅꯤ ꯑꯃ ꯀꯩꯝꯇ ꯏꯊꯤ ꯅꯨꯡꯉꯥꯏ ꯆꯥꯗꯕ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯕ ꯉꯁꯤꯗꯤ ꯑꯃꯨꯛ ꯐꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯥꯏ ꯑꯌꯨꯛꯅ ꯍꯧꯒꯠꯂꯛꯄꯗ ꯑꯗꯨꯝ ꯈꯪꯉꯦꯕ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯅꯤꯅ ꯃꯝꯃꯤ ꯑꯩꯈꯣꯏ ꯃꯥ ꯍꯧꯗꯣꯔꯛꯄꯗ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩ ꯍꯥꯏꯕ ꯃꯥꯁꯦ ꯑꯣ ꯁꯟꯗꯗꯤ ꯆꯠꯍꯟꯗ꯭ꯔꯣ ꯆꯠꯍꯜꯂꯦ ꯅꯉꯣꯟꯗ ꯅꯠꯇꯦ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯆꯠꯁꯅꯨ ꯃꯥꯏ ꯂꯥꯛꯇꯅꯦ ꯇꯥꯗꯕ ꯑꯗꯨꯅꯅꯤ ꯃꯤ ꯋꯥ ꯑꯃ ꯉꯥꯡ ꯌꯥꯗꯦ ꯉꯥꯡꯗ꯭ꯔꯦ ꯍꯥꯟꯅ ꯉꯥꯏ ꯂꯩꯔꯦ ꯏꯀꯥꯏꯗꯕꯗ ꯃꯥꯟꯅꯗꯦ ꯄꯣꯠꯀꯁꯦ ꯊꯨꯞꯄꯛꯇꯅ ꯇꯣꯛꯑꯅꯤ ꯂꯥꯛꯑꯃꯥꯜꯂꯦꯅꯦ ꯑꯩꯃ ꯁꯤꯕꯣꯡꯁꯤꯗꯤ ꯂꯣꯏ ꯇꯞꯈꯥꯏꯔꯤꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ ꯁꯤꯁꯤꯅ ꯐꯖꯔꯤꯕ ꯃꯈꯣꯡꯁꯤꯗ ꯂꯣꯏꯅ ꯊꯕꯛꯄꯩꯔ ꯈꯪꯗꯦ ꯃꯣꯏꯁꯦ ꯀꯥꯏꯔꯃꯤꯗ ꯀꯣꯛꯀꯥꯏ ꯃꯇꯨꯝ ꯀꯨꯠꯇꯨ ꯌꯧꯅꯤ ꯀꯅꯥꯅꯕꯨ ꯇꯧꯔꯤꯕ ꯁꯤꯕꯨ ꯃꯌꯨꯝ ꯆꯟꯕ ꯃꯤꯅ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯁ ꯀꯂꯛꯄꯦꯔꯤ ꯇꯥꯊꯣꯛꯀꯦ ꯕꯨꯡꯉꯣ ꯃꯈꯨꯠꯇ ꯌꯥꯎꯗ꯭ꯔꯦ ꯎꯑꯦ ꯍꯥꯏꯕꯅꯤ ꯀꯩꯗꯧꯒꯦ ꯑꯩ ꯎꯑꯦ ꯍꯥꯏꯔꯒ ꯂꯧꯔ ꯌꯥꯝ ꯄꯤꯖꯅꯤꯡꯉ ꯃꯥꯜꯂꯦꯗ ꯍꯥꯎꯗꯦ ꯀꯞꯅꯔꯛꯑꯅꯤ ꯀꯅꯥꯅꯣ ꯑꯉꯥꯡ ꯑꯩ ꯀꯞꯈ꯭ꯔꯦ ꯌꯥꯎꯗꯗꯤ ꯑꯝꯇ ꯌꯥꯗꯕ ꯑꯝꯇ ꯆꯠꯂꯣ ꯆꯠꯂꯦ ꯀꯜꯂꯤ ꯃꯥꯗꯤ ꯀꯅꯥꯝ ꯂꯧꯒꯦ ꯌꯥꯗꯤꯌꯦ ꯑꯁꯤꯅ ꯀꯔꯤ ꯍꯟꯇꯔ ꯍꯨꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯍꯨꯏꯅꯦ ꯅꯣꯔꯦꯟꯒꯤ ꯍꯟꯇꯔꯗꯣ ꯍꯩꯃꯥ ꯆꯥꯎꯕꯁꯦ ꯑꯥ ꯂꯩꯅꯤ
Sisi mana kiki sebatau. Loina ternon deh. Oh. ตามเรื่อง Angang ya latih dah. Angang lagi masuk tu deh tu. อืม Moi Angarwadi ni jadinya. เอา Ini kau ramai lah. เอาเขา Angang yang tu latih apa? หลักจริงอะสิ Nah, dari sepuluh buku. เยี่ยงเขาหรอ Kemudian di nak kerja. Oh, dah. Oh, coba. Oh, coba. Ayo. Nang betul dah kau boleh. Nang Angarwadi dengan silat teko. Oh ini. Ayo. Hola, bro. Hola. Ayo. Kayak curu mama tak. Oh, ayo. Dah ya pergi. Ya, Oh ini. Itu kau mesti kanan sudah. สุภาพตนีมาสุภาพ Lume sini. Cura mana? curu mani. Ah, Ada tu sudah kena. sudah. Ndam dah ya uradi sini ba. Tahu dah je. Aduh kan ya. Nang sini nanti kau angang yang dia. Nangam yang hati saya nak kedan ke mana aja. Ngasih nom aja. Ngate saya. Oh, hari itu lah. Ay nak ona hai ni hai mo mani dah. Oh, Ay foto kita kata mo sudah tak kin. tahu. 아무 콩탕 갈로 진짜 Hah? 인사 좀 콩탕 갈로 Đây cái nụ. 좀 탐고 콩돈 탕 갈로 맞아 탕 갈로 Ama tu thang cái con. 탕 갈로 말래 그냥 Ya bo. Ni cuma luang je nak hai je. Aduh ni kau kai ni. Ai je am chole boko. Ada gini. Sao tu kita ada ba. Ada tahu ini. Sao te ubaya de anin dah lo. Ada dum hawer. Ini pun tahu kerana. Ai nama kan nama ni sao te pun ada cari yang tak begini nak tidak. Aduh ni kerana di kan tak tahu lagi nak ko. Kan lo. Kan le. Koi ni. Noi kata kau yang kata gula ngam dia ba. Hang tu sira. Ai thang แม่ ni สิ ni. ให้ติมา Moi ติ ôm กิน hum na thang ni. Tu ni je hang tu sira ba. Ai ba. La oi ro. La o. Oh la cái này. Ya. Hagi tau ni dah. Si dah nak kau ni. Para. Ai la cái ni. Kenano? Kenano yang sepan kira dia. Kerangan tu dah. Di kan daripada tu masa. Di belakang. Ai ba. Nah, na sunu pagi masa. Oh. Na sunu pa hando di tapam mo dia. สุกันดีสุกันดีให้สิ aguda ni mana pami ba kananta yada ba agudi uya de mama da gi ga mama mapa da gi ga song thai aguda lai geng kapi akoi agudi angang ni am nappi Para. Các con có mùa. Ya, ruye tu dia. Kenapa mana? hojiki yukidi sida sulushalage horen iruzabada mo ngasigi mawong yengi iruzabagi yam sauradi mo akoi